Hi viewers, welcome back to my channel Liza Entertainment. Ngasi aigi channel blog asida aina ngasi gi numit haibadi sajibu gi nongma panba sajibu nongma cherau gi matana khasitang ai tentang na haijage masi controversy kharadi oire akhoi gi huji thoiba malem pumbada even manipur su case am ngarang dagi lera aba akhoi corona virus covid-19 gi case amaka akhoi positive oibe thengai adu oraba taragasu akhoi gi Marol dagi lerakpa akhoi gi kumai harau sajibu nongma panba cherau ba akhoi chahi hoba maitai singi chahi hoba numit asima tangda khajitang tentang na ai thamjage sajibu chahi hoba tha hana launai adu nongma panba cherau ba habase chahi hoba numit ki harau kumai pangthokpoina pangthokpa adugumba yam chawba maitai samasta adugumba yam chawba kumai amani masi ningthau karamba haktakta Haudorki Hapakanda Ningthau Malia Pambalcha Akona Koikoi and Sukangnava 1359 BC Sidagi Haudorkiba Adugumba Kumai Amani as description in the Matex Pijari Base Yang Bigani Masi Kumai Ase Equina Anipurpumbada Maite Sana Mahijam Chatpa Maite Equina Pangtokpa Kumai Amani Chahi Hoba Numit Masida Equina Tongan ba mathe lukoi tawre haraga akoina sanamahi amasung imung ki lai amasung mapan gi lai da katla kacharaga yafa thawni niba adugumba komai makhalamani malu aina akoina hai lei akoina ngamjaba athen pot kya ma katle haraga akoina pangthokpa chahi gi lakada kum masida lakadaba yafa thawni nijaba amasung ana e yautaba ing chikna panba nungsi chana panba adugumba chahi amu oibiu haina isoda thaunijaba adugumba kumai amani masi da maru aina akoina lei ani khakkat pa ui akoina aina sida su picture si picture sini kombi amusung akoina kusum lei katpa ui kusum lei haiba sigi nungi artha kusum lei kum se suraba lei habani adugi artha da nungi artha je kum subala lei kum se hadi chahi kum mai chahi ni chahi se sure haina kum se sure ama habdi chahi ama loire habagi kusum lei se katli ada kombire kasina kum puba lei habni kum puba lei habni kombire ni am samjan ki biwani kum porakpa habdi chahi ama nauna horakpa dugumba chahi ni haina loba dugumba lei ani se katpada soidana sum khone yaragadi sum yawi masi Maitei Samasta yamna maru oiba adugumba sajibugi noma panba cherau ba habasi yamna maru oi masi khwaidai phaba numit ni hainasu akoina chahi khwaidai phaba numit ahoba numit ni hainasu lawni masi ningthaugi haktakta kamai taro haudukhige haba kana ningthauna matam aduda akoina mana thadokpa mising aduna matamdra calendar ama laitabanina chahi se loire chahi ngasi chahi ama loire ama sung chahi ama anoba ama kum ama haure habase chai pairaga chai wa asang pairaga wa sigi maton sida khoina kangsi gumba kari gumam palaga sagun thauba natraga mina ningthauna thadokko mi singsina khullan sida natraga magi paliba lam sida chatle haraga laura chai pairaga laura khoina kum sure kum anoba la e chahi anoba haure habase laura mayam khangalami adurigi chai pairaga lawe hena chai lauba haibani adudagi tapna thangtharaga chai lauba hena pangthokhena adumaina su aikoina tongan ba koi Google lagi Wikipedia da koina uba fangi mayam sing bibiani masida aina haijening base hauji ki oina yamna nungai tab amana covid-19 gi effect oiraba aikoi gi manipur da su affected oiraba positive oiraba ama thengna basida masida aina kumai asi aigi blog asi gi mateng loraka mayam da haijening ba amana mayamna yumda lengdana leibiu masidagi ngakthoke haiba taragadi haiba laina se koina killer virus koi prithvi pomada yam kat hidak su leitriba adugumba ama virus amani masidagi akoina safe oina chection tharang yar makai toriba makai akoina virus se changandaba ngamgani akoi yumda nungsi chanana imanungda akoina nahan makai akoina ima baba amasung ichin inau sing amasung akoigi icha ai nupi singa loinana aikoina pukmen pauminaraga laiba nangjadaba aikoina tongan thak ingkang chat
ꯆꯠꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯕꯤꯔꯣ ꯍꯥꯏꯕ ꯑꯃꯇꯪ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯈꯨꯠ ꯁꯥ ꯑꯃ ꯑꯁꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡꯗ ꯇꯥꯕꯤꯔꯝꯃꯅꯤ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯕꯤꯕ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯁꯤꯡꯁꯦ ꯐꯖꯅ ꯐꯨꯠꯄꯤꯔꯒ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯁꯦ ꯄꯨꯡꯈꯥꯏ ꯄꯨꯡꯈꯥꯏ ꯂꯩꯔ ꯈꯔ ꯑꯩꯈꯣꯏꯅ ꯊꯛꯄꯤꯌꯨ ꯈꯅꯥꯎꯒ ꯆꯤꯟꯒ ꯌꯥꯔꯤꯈꯩ ꯆꯣꯠꯍꯜꯂꯅ ꯁꯨꯝ ꯊꯝꯕꯤꯌꯨ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁꯁꯦ ꯆꯪꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯣ ꯃꯥꯛꯁꯁꯦ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯃꯌꯥꯝ ꯄꯨꯟꯕ ꯇꯤꯟꯕꯁꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯔꯅꯨ ꯍꯧꯖꯤꯛꯇꯤ CRPC 144ꯁꯨ ꯑꯩꯈꯣꯏꯅ ꯆꯂꯥꯏꯈ꯭ꯔꯦ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯉꯥꯏ ꯐꯗꯕ ꯈꯔ ꯑꯅꯥ ꯑꯌꯦꯛꯀꯤ ꯅꯠꯇꯅ ꯆꯠꯊꯣꯛꯄꯤꯒꯅꯨ ꯌꯥꯔꯤꯃꯈꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯅ ꯈꯛꯇꯅ ꯁꯤꯒꯤ ꯚꯥꯏꯔꯁꯁꯦ ꯑꯩꯈꯣꯏꯗ ꯆꯪꯉꯛꯑꯣꯏꯗꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯕꯨ ꯊꯤꯡꯅ ꯊꯝꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩꯁꯦ ꯑꯗꯨꯅꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯃꯇ ꯄꯤꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯀꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯆꯍꯤ ꯑꯅꯧꯕꯁꯤꯅ ꯍꯧꯔꯛꯄꯗ ꯆꯍꯤ ꯆꯨꯞꯄ ꯑꯃꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯁꯨꯡ ꯑꯃꯒ ꯍꯦꯟꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯁ꯭ꯇꯦ ꯍꯣꯝ ꯁ꯭ꯇꯦ ꯁꯦꯐ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ